हम तारब सेनापति मयुम हलक्तुना मपाव पुंबा महाकी लोइनबीद तमलमे मपुरोइबगी वादु तारब मतुंग असुमन खुमले असाउबा हाइबसे मूर्ख हाइनरिबने असाउबना मरम ओइरगा येकनबा सेंबा अफबा ओइरैनुपा नहाकी असोइबा अदो सोइख्रे खंगलबने सोइखिबा कया मेनखनबा मतम लैरी सेनापति की फमदगी हाइथरकले हाइदुना खलहैदबा तहोइदबा थबक तौगे हाइबा वखंदो ममैदा अंगावबा मिसकने हाइना लौनखिनी अंगावबनि हाइजसनु वखन सोइबनि स्वाइजसनु राजकुमारी जवनिकाई मथक्ता मतिक चाबलमन आइनि सोइदिना खुंगन अदुगुंबा वखल खनबिगनो निंगथौना सावबा फरकलगा नहाकबु सोइदना सेनापति की फम पिरकपसु याय कोनों मनोंदगी पुनसिगी ओइना तांथरकपसु नते निंगथौ अमा ओइबगी हाइदोखिबा वांगाक्तबसु यादबने असाउबना लेमहौरिबा पुनसिगी खुंथांग खुदिंगदा अवाबा नंगबसु कनाना खंगनी फमनाइबा हाइबा फम अमदी पीरिदना नंगना अइबु फना कन्ना थेमलबसु अइगी लेखिबा लमन खुम्मगी थबकसिदे ngasi ओइबि याय हयेंग ओइबि याय तंजा साबु फंगलबदि अइना सोइदना पांथोकन नुपा नंगबु महौसादगी पुकनिंग तप्पा वखल खंथबा फत्तबा तौबसिंगबु तुकचना लौबा मिसक अमा ओइरंबने कनाना करी इंसिंदुना अदोक तमथिना मिनुंगसि हैतबा अमगु तहोइदबा थबक कया पांथोकनी खलकली अइबु इकाइबा पीबा सेनापति अमगी मथक्ता निंगथौगी मचानुपीनि हाइदना मसोंग फन्ना सेनापति अमबु थबक तौबदा अथिंगमा पीखिबा अइना लेमना थारो नुपा नंगबु ngaurabro निंगथौगा नहाका योंग लई लैतेगी वाहौदगी येनरक्तुना असुम अरान येंगलबदा नंगना लालमदुना ओइदबा ngangbagi pham tahanगani हाइबदुदा निंगथौ वा ngakतबा यादबगी तौखिबा ओइरमगनी लैबाकी जावरबा मपी मपा ओइरिबा तौगेदा तौबा ngamliba निंगथौ अमदा सिंगनरुबा इखोइदा मांगजगनी अवाबा दंगनी मसानुपी अदुगा सुनते अदुगा नंगना रास कैन्या अदुदा ताथी तावइना सिंगनरिबा करिगिनो सिंगनबा ताबनी बंदी यदु फूबा हौरकपगा राजकुमारीना बंदी यदुदा खुद थाबा यारोय हाइना सेनापति अमबु उसित्ता होइदना बंदी मयामदुन अइबु करी हाइना खलमगनी अइ याम पेंदे फै फै आइना खांबा याददुना नंगी अनिंबा थबक पांगलगा फत्तबा फल्लाक्लबदि आइदि नंगी दमक्ता वाबा तौरैको हौजिक्ता पाव फंगलिबसे अचुम ओइरमलबदि राजकुमारी उमंगदा चलमबसु याय माबु कुनुंगदा अमुक खन्ना हलखल्लरोयना फत्तबा लाइजंगलेना नहाकी नकोक्ता अफबा खनबा ngamdre सैतान हाइबा फत्तबा लाइदो चंगलबने अइहाक नहाकी न तौसिदा यामना मिपाइबा पोगले करी थोगलगबा हे ईश्वर खामना याद्रे सेनापति सगोन तोंगदुना खुचु थांगलेन पाइदुना असाव अफिंगबगी स्वर फुइन होंदुना सगोन साजै अकनबा थेट थेट कल्लगा नुंसित की मांग थाना उमंगी माइकै पांगिरमे सेनापति नुपीदो उपाय लैतना करिनो तरुकलिबा मोंगसिबो इंगना चिकना नुंगाइना पांजरंबा इमुंगसि मुथतपा ngamloroidaba मैरी अमना चुबा हौरकलेदो खंजरमे नुमित निनी सुबगी याचंगबदा राजकुमारी जबनिका मनाई सिंग अदुगा योंगी उमंगदु यौरम्मी सगोन सिंग अदु मफम चाना चाना उ मचा अममदा पुनसिनबिरम्मी जबनिका तपना तपना पाखंग अदु थीबा हौरकलम्मी योंगना थैदोकनिंगाइगा लैतबने हई पांबी उरी म्याम अदुने कन्ना चटपसु यारमदे मी लाकपगी साहुम बंदी अमसुंग योंगलैमदा फावरी तुमिन तासिन असोंबा मखोगी लेफम मदुदा सोर फाव कन होंदबा मखै पाक्थदना लैख्रे राजकुमार की मतुंगिनदुना मनाई मरीसु नगलबना चले मांगदा राजकुमारी
ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯇꯨꯡꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤ ꯎꯃꯪꯗꯨꯗ ꯌꯦꯡꯗꯨꯅ ꯆꯠꯂꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯅꯨꯡꯒꯤ ꯋꯥ ꯊꯣꯏꯅ ꯈꯪꯗꯦ ꯆꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯌꯣꯡꯒꯤ ꯎꯃꯪꯗ ꯆꯠꯂꯨꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯋꯥꯇꯅꯤ ꯃꯐꯝ ꯈꯪꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯦꯗꯣ ꯃꯤ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯟꯗꯣ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯈꯔ ꯅꯛꯅ ꯂꯩꯍꯜꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯧꯗꯨ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯈꯟꯅꯔꯝꯃꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯣꯠꯂꯤꯕ ꯌꯣꯡꯗꯨꯒ ꯄꯥꯈꯪꯗꯨꯒ ꯃꯤꯍꯨꯟ ꯊꯀꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯂꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯇꯣꯅꯥꯟꯕ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯇꯣꯅꯥꯟꯕꯅ ꯍꯪꯒꯠꯂꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯪꯕꯨꯃꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯒ ꯈꯣꯡꯗꯣꯏꯕꯤꯔꯛꯄ ꯑꯣꯏꯔꯕꯅꯣ ꯑꯩꯒ ꯊꯥꯔꯒ ꯑꯩꯈꯣꯏ 5 ꯈꯛꯇꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯤꯠꯇꯨ ꯌꯣꯡ ꯑꯗꯨꯗ ꯁꯨꯛꯍꯣꯡ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯌꯣꯡ ꯑꯗꯨ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯤ ꯀꯔꯝꯕ ꯗꯔꯀꯥꯔ ꯑꯃꯈꯛꯀꯤꯅꯤ ꯍꯩ ꯂꯩ ꯍꯦꯛꯄ ꯎꯃꯪꯗ ꯀꯨꯏꯅ ꯆꯨꯝꯅ ꯂꯦꯡꯕꯤꯔꯛꯄ ꯑꯣꯏꯔꯕ꯭ꯔꯥ ꯅꯍꯥꯛ ꯀꯣꯅꯨꯡꯗ ꯑꯩꯒ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯎꯃꯪ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯋꯥꯗꯨꯗꯗꯤ ꯍꯥꯏꯕꯤꯔꯅꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯏꯈꯨꯠ ꯑꯅꯤ ꯁꯤꯜꯂꯨꯅꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯌꯣꯡ ꯑꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯒ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯀꯅꯤ ꯊꯥꯖꯩꯗ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯊꯃꯣꯏꯁꯦ ꯁꯥꯊꯤꯅ ꯁꯣꯛꯂꯨꯔꯕꯅꯤ ꯄꯥꯕꯨꯡꯅ ꯅꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯝꯕꯗꯣ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯒꯤꯅꯤ ꯅꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯅꯪꯉꯣꯟꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯗꯕ꯭ꯔꯥ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯁꯨ ꯍꯪꯂꯨꯗꯦ ꯃꯔꯝ ꯑꯃꯍꯦꯛꯇ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯆꯠꯄ ꯑꯩ ꯄꯥꯝꯖꯗꯦ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯪꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈꯤꯕ ꯌꯥꯏ ꯈꯟꯕ꯭ꯔꯅꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯗꯨꯃꯗꯤ ꯑꯩ ꯁꯨꯈꯟꯕꯨ ꯈꯜꯂꯨꯗꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯑꯆꯨꯝꯕ ꯃꯁꯛ ꯇꯥꯛꯄꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯔꯕꯒꯤ ꯇꯨꯡꯗ ꯀꯩꯁꯨꯝꯁꯪꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯕꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯠꯇꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯐꯥꯎꯕꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯗꯨꯅ ꯕꯟꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯟꯕ ꯂꯩꯔꯔꯣꯏ ꯅꯤꯡꯊꯧ ꯑꯃꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯀꯧꯔꯛꯄ ꯑꯁꯤ ꯑꯩꯒꯤ ꯃꯥꯡꯅꯕ ꯋꯥꯅꯕ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯈꯪꯖꯩ ꯑꯆꯧꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯍꯣꯡꯗꯣꯛꯄ ꯉꯝꯗꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯕ ꯉꯥꯏꯕ ꯈꯛꯇ ꯉꯥꯏꯔꯦ ꯅꯍꯥꯛꯄꯨ ꯌꯣꯡ ꯑꯁꯤꯒ ꯂꯥꯞꯊꯣꯛꯅꯍꯟꯕꯁꯨ ꯅꯠꯇꯦ ꯎꯃꯪꯗ ꯃꯥꯕꯨ ꯊꯅꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯕꯅꯤ ꯄꯥꯕꯨꯡꯅ ꯃꯤ ꯊꯥꯈꯤꯕꯗꯣ ꯅꯍꯥꯛꯀꯤ ꯗꯔꯀꯥꯔ ꯑꯃ ꯂꯩꯕꯒꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯦꯅꯥꯄꯇꯤꯒ ꯀꯔꯤ ꯆꯌꯦꯠꯅꯕ ꯋꯥꯐꯪꯅꯒꯗꯕ ꯂꯩꯔꯕꯅꯣ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯕꯤꯒꯗ꯭ꯔꯥ ꯇꯥꯕꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗ ꯍꯥꯏꯌꯣ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯤꯠ ꯄꯥꯡꯂꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯀꯩꯁꯨꯝꯁꯪꯗ ꯍꯧꯖꯤꯛꯁꯨ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯈꯤꯕ ꯇꯧꯈꯤꯗꯕ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯆꯤꯔꯕ ꯃꯇꯝ ꯂꯥꯛꯂꯒ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨ ꯇꯧꯈꯤ ꯑꯗꯥ ꯇꯧꯈꯤ ꯍꯥꯏꯅ ꯅꯝꯕ ꯍꯥꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗ ꯊꯥꯖꯕ ꯄꯤꯔꯝꯗꯨꯅ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯅꯪꯒꯤ ꯑꯌꯥꯕ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯉꯁꯤꯃꯛ ꯍꯟꯈ꯭ꯔꯒꯦ ꯁꯅꯥꯏꯕꯦꯝꯃꯒꯤ ꯀꯔꯝꯕ ꯆꯤꯔꯕ ꯇꯟꯖꯥ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯂꯃꯟ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯒꯅꯤꯗ ꯑꯩꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯂꯨꯔꯕ ꯇꯟꯖꯥ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯀꯦ ꯍꯥꯏꯈꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯂꯥꯞꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯏꯅꯥꯏ ꯃꯔꯤ ꯈꯛꯇꯒ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯁꯦ ꯀꯔꯝꯕ ꯑꯔꯨꯕ ꯇꯟꯖꯥ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯟꯊꯧ ꯐꯔꯦ ꯁꯅꯥꯏꯕꯦꯝꯃ ꯃꯅꯨꯡꯒꯤ ꯋꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯨꯔꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤꯗꯃꯛꯇ ꯀꯣꯅꯨꯡꯗ ꯆꯠꯄ ꯏꯁꯥꯅ ꯌꯥꯔꯦ ꯅꯨꯃꯤꯠ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯇꯝ ꯀꯌꯥꯝ ꯆꯪꯕ ꯆꯪꯗꯕ ꯀꯣꯅꯨꯡ ꯌꯧꯔꯒ ꯈꯪꯒꯅꯤ ꯊꯕꯛ ꯑꯁꯤꯗꯤ
ꯅꯪꯅ ꯂꯥꯏꯅ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯩꯒꯤꯗꯤ ꯅꯍꯥꯛꯅ ꯃꯇꯦꯡ ꯇꯧꯕꯤꯒꯗꯕ ꯂꯩꯔꯕꯗꯤ ꯍꯟꯗꯛꯀꯤ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯕ ꯄꯥꯝꯃꯤ ꯑꯩ ꯌꯥꯝꯅ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥ ꯏꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯇꯧꯏꯃꯟ ꯈꯪꯗꯕꯒꯤ ꯆꯥꯎꯔꯕ ꯗꯣꯁ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯍꯪꯂꯔꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯐꯔꯦ ꯆꯠꯂꯁꯤ ꯇꯣꯅꯥꯟꯕꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯌꯣꯡꯂꯩꯃ ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯝꯃꯤ 마부 ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯝꯒꯗꯧꯔꯦ ꯍꯜꯂꯛꯄ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯌꯣꯡꯂꯩꯃꯅ ꯃꯄꯤꯔꯥ ꯆꯦꯜꯂꯤꯕꯗꯨ ꯎꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ 마부 ꯐꯥꯕ ꯄꯨꯟꯕ ꯇꯧꯒꯗꯕ ꯅꯠꯇꯦ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯌꯣꯡꯂꯩꯃ ꯃꯍꯥꯛꯄꯨꯁꯨ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡꯗ ꯆꯠꯂꯛꯄ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯌꯣꯡꯂꯩꯃ ꯅꯪ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯀꯣ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯛꯄ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯁꯤꯡꯒꯗꯕ ꯂꯃꯟ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯆꯠꯂꯣ ꯑꯍꯥꯎꯕ ꯍꯩꯔꯥ ꯈꯔ ꯍꯦꯛꯂꯣ ꯀꯣꯅꯨꯡꯗ ꯄꯨꯅꯅꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯄꯤꯅꯕ ꯑꯁꯤ ꯍꯥꯏꯕꯒ ꯄꯟꯊꯕ ꯇꯧꯗꯅ ꯍꯩ ꯀꯨꯟꯊ꯭ꯔꯥ ꯈꯨꯗꯛꯇ ꯍꯦꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯌꯣꯡꯂꯩꯃ ꯑꯗꯨꯅ ꯄꯤꯔꯦ ꯌꯣꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯤꯡꯊꯤꯅ ꯁꯥ ꯀꯩ ꯁꯣꯛꯇꯅꯕ ꯂꯩꯔꯝꯃꯨ ꯃꯍꯥꯛꯀꯤꯁꯨ ꯅꯣꯡꯃꯗꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯌꯥꯕ ꯇꯥꯟꯖꯥ ꯂꯥꯛꯈꯤꯅꯤ ꯌꯣꯡꯂꯩꯃꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯇꯣꯅꯥꯟꯕꯅꯁꯨ ꯌꯣꯡꯂꯩꯃꯗ ꯁꯤꯟꯅꯕ ꯌꯥꯕ ꯋꯥ ꯀꯌꯥ ꯁꯤꯟꯅꯔꯝꯃꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯍꯩ ꯂꯩ ꯍꯦꯛꯄ ꯌꯥꯕ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯍꯦꯛꯂꯝꯃꯤ ꯃꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯌꯣꯡꯂꯩꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯣꯅꯥꯟꯕꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯅꯥꯏ ꯃꯔꯤ ꯑꯗꯨ ꯄꯨꯡꯉꯪꯒꯩ ꯑꯗꯨꯛ ꯌꯥꯝꯂꯕ ꯌꯣꯡꯒꯤ ꯎꯃꯪꯗꯨꯒꯤ ꯄꯥꯈꯪ ꯑꯃꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯣꯔꯛꯄ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯇꯣꯅꯥꯟꯕ ꯑꯃꯗꯤ ꯃꯅꯥꯏ ꯃꯔꯤꯗꯨꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯣꯡꯂꯩꯃ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯎ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯎꯍꯧꯕ ꯃꯤꯁꯤꯡꯅ ꯍꯥꯏꯅꯩ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡꯅ ꯐꯥꯔꯨꯔꯕꯅꯤ ꯈꯔꯅ ꯍꯥꯏ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯎꯃꯪꯗ ꯌꯣꯡꯁꯤꯡꯒ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯌꯣꯡ ꯆꯥꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅꯔꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯌꯣꯡ ꯅꯨꯄꯤ ꯑꯃꯒ ꯀꯥꯏꯅꯕ ꯊꯥꯗꯣꯛꯅꯕ ꯉꯝꯗꯦ ꯍꯥꯏꯅꯩ ꯅꯍꯥꯟꯋꯥꯏꯗꯤ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅꯁꯨ ꯉꯥꯡꯅꯈꯤꯕꯁꯨ ꯂꯩ ꯈꯔ ꯑꯃꯅ ꯍꯥꯏ ꯃꯁꯤꯗꯤ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯎꯃꯪꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯄꯗ ꯀꯔꯤ ꯑꯣꯛꯅꯕꯗꯅꯣ ꯈꯪꯗꯦ ꯉꯥꯎꯈꯤꯕꯅꯤ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯈꯪꯈꯤꯗꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯐꯥꯔꯒ ꯃꯌꯨꯝꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕꯅꯤ ꯑꯃꯨꯛꯁꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯅꯩ ꯃꯊꯪ ꯋꯥꯔꯤ ꯇꯧꯅꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯨ ꯄꯥꯎꯁꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯀꯥꯟꯅꯔꯔꯣꯏ ꯃꯔꯥꯏꯕꯛꯀꯤ ꯇꯝꯕ ꯂꯥꯛꯆꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯍꯥꯏꯅꯔꯝꯃꯤ ꯈꯔ ꯑꯃꯅ ꯍꯥꯏ ꯑꯉꯥꯎꯕ ꯃꯥꯕꯨ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯀꯔꯤꯕꯨ ꯇꯧꯔꯨꯒꯕ ꯑꯁꯣꯝꯗꯅ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯃꯪꯗꯒꯤ ꯍꯜꯂꯛꯄꯗ ꯐꯥꯔꯒ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯄꯥꯗꯨꯅ ꯍꯜꯂꯛꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯧꯁꯥ ꯍꯦꯛ ꯆꯠꯅꯕ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯉꯥꯏꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯎꯃꯪꯗꯒꯤ ꯍꯜꯂꯛꯄ ꯊꯦꯡꯅꯗꯦ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯂꯝꯕꯤ ꯑꯣꯟꯅ ꯇꯩꯅꯅ ꯁꯦꯔꯥꯟꯅꯅ ꯌꯥꯝꯅ ꯀꯣꯏꯊꯣꯛꯅ ꯆꯠꯂꯒ ꯀꯣꯅꯨꯡ ꯌꯧꯈꯤꯔꯝꯃꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯇꯣꯅꯥꯟꯕꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯝꯐꯝ ꯆꯥꯅ ꯐꯝꯍꯜꯂꯝꯃꯤ ꯇꯣꯅꯥꯟꯕꯅ ꯃꯔꯨ ꯂꯨꯛꯅꯩ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ ꯄꯥꯈꯪ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔꯗꯤ ꯑꯋꯥꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯔꯥ ꯂꯩꯔꯝꯗ꯭ꯔꯦ ꯅꯪꯕꯨ ꯊꯥꯗꯣꯛ ꯅꯪꯒꯤ ꯑꯆꯨꯝꯕ ꯇꯧꯕ ꯅꯊꯧꯅꯥ ꯂꯩꯕ ꯑꯗꯨꯒ ꯃꯔꯣꯟ ꯊꯣꯛꯇꯕ ꯖꯤꯕ ꯀꯌꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯃꯅꯥ ꯃꯊꯨꯝ ꯄꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤꯗꯣ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯏꯁꯤꯡ ꯊꯥꯔꯗꯨꯅ ꯀꯧꯍꯜꯂꯨꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗ
ꯏꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯅꯅꯕ ꯍꯥꯏꯖꯔꯨꯔꯒꯦ ꯆꯠꯈ꯭ꯔꯗꯨꯅ ꯅꯍꯥꯛꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕꯤꯔꯗꯨꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯂꯥꯛꯄꯤꯔꯦꯗꯣ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯎꯃꯪ ꯊꯥꯗꯣꯛꯄ ꯑꯁꯤ ꯋꯥꯕꯅꯤ ꯏꯅꯤꯡꯊꯧꯅ ꯃꯤ ꯊꯥꯔꯛꯄꯗꯣ ꯑꯩꯅ ꯊꯧꯑꯣꯏꯗꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯅꯤ ꯅꯍꯥꯛꯀꯤ ꯀꯔꯤ ꯐꯤꯕꯝ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯎꯃꯪꯒꯤ ꯌꯣꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯃꯅꯥ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯐꯪꯕ ꯉꯝꯗꯕ ꯇꯥꯡꯂꯕ ꯃꯅꯥꯅꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯎꯃꯪꯗ ꯂꯩꯗꯨꯅ ꯌꯣꯡꯁꯤꯡꯒ ꯄꯨꯟꯁꯤ ꯂꯦꯟꯖꯕ ꯃꯈꯣꯏꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯂꯩꯖꯗꯦ ꯅꯅꯥꯏ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯄꯤꯒꯦ ꯊꯧꯔꯥꯡꯂꯤꯕ ꯃꯅꯥ ꯑꯁꯤꯗꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯥꯡꯂꯤꯕ ꯁꯦꯅꯥꯄꯇꯤ ꯑꯁꯤꯒꯤ ꯐꯝ ꯑꯁꯤꯅꯤ ꯅꯍꯥꯛ ꯄꯥꯝꯗꯕꯔꯥꯅꯤ ꯁꯦꯅꯥꯄꯇꯤ ꯍꯥꯏꯕ ꯑꯁꯦ ꯅꯤꯡꯊꯧ ꯐꯥꯎꯕ ꯑꯣꯏꯔꯛꯄ ꯌꯥꯕ ꯐꯝꯊꯣꯜ ꯑꯃꯈꯛꯅꯤ ꯅꯍꯥꯛ ꯃꯨꯟꯅ ꯈꯜꯂꯨꯅꯤ ꯄꯥꯃꯆꯥ ꯍꯧꯖꯤꯛ ꯍꯥꯡꯂꯤꯕ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯁꯦ ꯀꯨꯏꯅ ꯍꯥꯡꯗꯨꯅ ꯊꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯁꯤꯕꯨ ꯃꯦꯟꯁꯤꯟꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯀꯌꯥ ꯑꯃꯗꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯀꯥꯏꯕ ꯁꯣꯏꯗꯅꯃꯛ ꯂꯥꯛꯀꯗꯧꯔꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 2-3ꯗꯤ ꯅꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯟꯈꯤꯒꯅꯨ ꯀꯌꯥꯔꯛ ꯍꯟꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯈꯟꯖꯔꯨꯔꯣ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯆꯥꯐꯝ ꯅꯤꯡꯊꯤꯅ ꯑꯩꯍꯥꯛꯅ ꯁꯤꯟꯒꯅꯤ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯒꯤ ꯇꯦꯜꯂꯕ ꯃꯇꯝꯅꯤ ꯃꯄꯣꯛꯁꯨ ꯑꯃꯈꯛꯇ ꯃꯄꯣꯛ ꯀꯌꯥꯔꯛ ꯄꯣꯛꯂꯕꯁꯨ ꯍꯟꯗꯛꯇꯤ ꯑꯩ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯒꯦ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯃꯄꯣꯛꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯆꯦꯠꯅ ꯄꯨꯟꯈꯤꯕ ꯂꯤꯄꯨꯟ ꯑꯃꯅ ꯐꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯂꯤꯄꯨꯟꯁꯨ ꯊꯣꯛꯄ ꯌꯥꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯅꯥꯄꯇꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤꯗꯣ ꯇꯣꯅꯥꯟꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯥꯒꯤ ꯂꯩꯐꯝ ꯀꯥ ꯇꯥꯅ ꯄꯨꯔꯛꯇꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯇꯣꯅꯥꯟꯕ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯍꯥꯞꯀꯦ ꯈꯜꯂꯦꯕ ꯁꯦꯅꯥꯄꯇꯤ ꯑꯁꯤꯕꯨ ꯃꯤ ꯑꯃꯠꯇꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕꯖꯥꯠꯂ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯈ꯭ꯔꯕ ꯉꯝꯂꯔꯣꯏꯗꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯤ ꯑꯩ ꯉꯥꯛꯇꯅ ꯍꯟꯗꯕ ꯌꯥꯗꯦ ꯎꯃꯪꯒꯤ ꯌꯣꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯌꯨꯝꯗ ꯐꯥꯎꯕ ꯍꯟꯕ ꯉꯝꯗꯅ ꯂꯩꯔꯒ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯌꯧꯕꯒꯤ ꯀꯥꯟꯅꯕ ꯄꯥꯝꯗꯦ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯑꯉꯥꯎꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯩ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯂꯧꯔꯝꯒꯅꯤ ꯇꯣꯅꯥꯟꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯤꯉꯩ ꯇꯣꯅꯥꯟꯕꯒꯤ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯑꯍꯥꯎ ꯑꯊꯨꯝ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯦ ꯑꯆꯥ ꯑꯊꯛ ꯊꯅꯝꯂꯒ ꯃꯅꯥꯏ ꯑꯃ ꯑꯅꯤꯗꯨ ꯊꯣꯛꯈꯤꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥ ꯃꯎ ꯁꯦꯡꯅ ꯇꯔꯨ ꯇꯅꯥꯟꯅ ꯏꯔꯨꯔꯒ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯅꯧꯕ ꯁꯦꯠꯇꯨꯅ ꯇꯣꯅꯥꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯆꯥꯔꯣꯗꯅ ꯎꯃꯪꯒꯤ ꯎꯍꯩꯅꯕꯨꯗꯤ ꯍꯥꯎꯕ ꯍꯦꯜꯂꯝꯒꯅꯤ ꯃꯁꯤꯅ ꯇꯣꯉꯥꯟꯕ ꯃꯊꯦꯜ ꯑꯃꯅꯤ ꯃꯍꯥꯎ ꯌꯦꯡꯉꯨ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤꯒꯤ ꯆꯥꯕ ꯐꯪꯂꯣꯏꯗꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯆꯥꯈꯤꯗ꯭ꯔꯤꯕ ꯑꯆꯥ ꯑꯊꯛꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯕ ꯍꯧꯕꯤꯔꯛꯎ ꯍꯣꯏ ꯑꯩꯁꯨ ꯆꯥꯒꯦ ꯅꯪꯁꯨ ꯆꯥꯔꯣ ꯑꯗꯣ ꯄꯥꯕꯨꯡꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯏꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨ ꯄꯥꯡꯕ ꯉꯝꯗꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯄꯥꯕꯨꯡꯒꯤ ꯋꯥꯗꯣ ꯌꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤꯁꯨ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯂꯧꯕ ꯄꯥꯝꯃꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯁꯦ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯄꯥꯡꯐꯝꯁꯨ ꯊꯣꯛꯄꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯀꯌꯥ ꯑꯩꯒꯤ ꯏꯐꯝꯗ ꯇꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯃꯟ ꯇꯣꯟꯕ ꯇꯣꯟꯗꯕꯒꯤ ꯋꯥꯗꯣ ꯍꯥꯏꯒꯅꯣ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯏꯇꯦꯡ ꯇꯧꯅꯕꯕꯨ ꯂꯃꯟ ꯇꯣꯟꯕ ꯇꯣꯟꯗꯕ ꯂꯃꯟ ꯁꯤꯡꯅꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯒꯗ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯇꯦꯟꯈ꯭ꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯏꯅꯤꯡ ꯇꯝꯍꯟꯕꯤꯈꯤ ꯑꯗꯨꯒ ꯑꯩꯍꯥꯛ ꯎꯃꯪꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯅꯤ
ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯝꯂꯕꯁꯨ ꯊꯕꯛ ꯑꯗꯣ ꯄꯥꯡꯕ ꯉꯝꯂꯝꯒꯅꯤ ꯕꯟꯗꯤꯒꯤ ꯎꯁꯞ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯕꯟꯗꯤ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯄꯦꯟꯗꯕ ꯋꯥꯔꯧꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯏꯃꯤꯠꯇ ꯊꯤꯟꯗꯨꯅ ꯇꯥꯛꯄꯒꯨꯝ ꯇꯥꯈꯤ ꯃꯗꯨ ꯇꯁꯦꯡꯕꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤꯗ ꯑꯩꯒꯤ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯎꯠꯄ ꯅꯠꯈꯤꯗꯦ ꯑꯩꯅ ꯍꯔꯥꯎꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯑꯗꯨ ꯌꯣꯡ ꯑꯗꯨ ꯌꯥꯎꯗꯅ ꯆꯥꯅꯤꯡꯕ ꯄꯣꯛꯈꯤꯗꯦ ꯑꯩꯅ ꯚꯥꯞ ꯐꯔꯨꯕ ꯇꯥꯔꯤꯅꯤꯀꯣ ꯀꯔꯤꯁꯨ ꯈꯦꯟꯅꯗꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯐꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯍꯟꯅ ꯅꯤꯔꯔꯣꯏ ꯅꯍꯥꯛꯄꯨ ꯊꯋꯥꯏ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯣꯏ ꯁꯨꯞꯅꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯒꯤ ꯍꯥꯏꯕꯅꯤ ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯁꯣꯏꯗꯅ ꯌꯥꯔꯦ ꯑꯩ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯊꯤꯔꯔꯣꯏꯒꯦ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦ ꯇꯥꯛꯄꯤꯔꯣ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯍꯣꯕ ꯑꯃ ꯂꯩꯔꯦ ꯃꯁꯦ ꯅꯍꯥꯛꯅ ꯃꯦꯟꯁꯤꯟꯕꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯒꯅꯤ ꯑꯗꯨꯗꯤ ꯑꯩꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇ ꯇꯥꯛꯄꯤꯔꯛꯈ꯭ꯔꯦ ꯅꯪꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯄꯥꯕꯨꯡꯗꯣ ꯁꯣꯏꯗꯅ ꯍꯔꯥꯎꯔꯝꯒꯅꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕꯒꯤꯅꯤ ꯇꯣꯅꯥꯟꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯅꯤꯡꯊꯧꯒ ꯀꯔꯤ ꯉꯥꯡꯅꯔꯛꯂꯕꯒꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯌꯥꯝꯅ ꯉꯝꯗꯅ ꯊꯣꯛꯂꯛꯂꯕꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯅꯤꯡꯊꯧꯅ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯔꯣꯠꯄ ꯂꯩꯇꯅ ꯁꯠ ꯍꯥꯏꯗꯣꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯒ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯝꯗ꯭ꯔꯦ ꯏꯅꯤꯡꯊꯧꯅ ꯃꯇꯝ ꯂꯩꯔꯤ ꯈꯜꯂꯨꯀꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯩꯅꯗꯤ ꯑꯌꯥꯕ ꯄꯤꯕ ꯉꯝꯗꯅ ꯏꯅꯤꯡꯊꯧꯗ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯗꯣ ꯍꯪꯒꯠꯆꯔꯝꯕꯅꯤ ꯄꯥꯕꯨꯡꯗ ꯑꯌꯥꯕ ꯄꯤꯔꯝꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩ ꯅꯪꯕꯨ ꯊꯥꯒꯠꯂꯦ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯤꯕꯒꯤꯗꯃꯛ ꯐꯔꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯎꯃꯪꯗ ꯌꯣꯡꯁꯤꯡꯒ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯑꯩꯕꯨ ꯀꯔꯤꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯁꯤ ꯄꯤꯒꯦ ꯈꯜꯂꯤꯕꯅꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯌꯥꯕ ꯃꯤꯁꯛ ꯄꯤꯛꯊꯟꯅ ꯂꯩꯔꯝꯒꯅꯤ ꯑꯩꯗꯤ ꯀꯔꯤ ꯈꯪꯗꯨꯅ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯟ ꯄꯊꯥꯞ ꯆꯠꯊꯒꯅꯤ ꯑꯩ ꯇꯁꯦꯡꯅ ꯎꯃꯪ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯎꯃꯪꯗꯣ ꯃꯇꯝ ꯆꯨꯞꯄ ꯊꯥꯗꯣꯛꯇꯅꯕ ꯎꯄꯥꯏ ꯊꯤꯕ ꯇꯥꯏ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯄꯥꯕꯨꯡꯗ ꯁꯨꯒꯥꯏꯅ ꯈꯪꯍꯜꯂꯕꯗꯤ ꯄꯥꯕꯨꯡꯁꯨ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯍꯥꯛꯅ ꯏꯅꯤꯡꯊꯧꯗꯗꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯝꯗ꯭ꯔꯦ ꯑꯩꯍꯥꯛꯀꯤ ꯂꯨꯔꯕ ꯇꯟꯖꯥ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯏ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯩꯍꯥꯛꯀꯤ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯕ ꯋꯥ ꯄꯤꯈ꯭ꯔꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯑꯩꯒꯤ ꯋꯥꯁꯛ ꯉꯥꯛꯀꯅꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯄꯤꯔꯛꯄꯗꯁꯨ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ ꯌꯣꯡꯂꯩꯃ ꯑꯁꯤꯃꯇꯪ ꯌꯣꯡꯌꯥꯝ ꯃꯇꯩꯒ ꯇꯣꯔꯣꯠ ꯈꯣꯟꯗꯥꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩ ꯎꯃꯪꯁꯤ ꯂꯥꯏꯅ ꯊꯥꯗꯣꯛꯄ ꯉꯝꯒꯗꯕꯅꯤ ꯅꯍꯥꯛꯅ ꯌꯣꯡ ꯑꯗꯨꯇꯪ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯇꯩ ꯌꯣꯡꯁꯤꯡꯗꯨꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯌꯣꯡ ꯑꯇꯩꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯌꯣꯡꯂꯩꯃ ꯑꯗꯨꯗꯤ ꯃꯌꯥꯝꯗꯨꯗꯒꯤ ꯄꯨꯡꯇꯣꯞ ꯇꯣꯞꯄꯤ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯁꯨꯛꯐꯥꯎ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯣꯡꯃꯗꯁꯨ ꯈꯜꯂꯛꯄ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯅꯣꯡꯃꯇ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯤꯡꯁꯤꯡꯂꯨꯕ ꯇꯧꯗꯦ ꯑꯩꯅ ꯃꯇꯝ ꯆꯨꯞꯄ ꯈꯜꯂꯤ ꯌꯣꯡꯁꯤꯒꯤ ꯋꯥꯈꯜ ꯈꯛꯇꯃꯛ ꯐꯔꯦ ꯌꯣꯡꯕꯨ ꯂꯨꯅ ꯇꯧꯕꯗ ꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯄꯥꯕꯨꯡꯅ ꯑꯍꯥꯟꯕꯗꯗꯤ ꯌꯣꯡꯆꯥꯏ ꯍꯥꯠꯂꯦ ꯍꯥꯏꯕꯗꯨꯗ ꯁꯥꯎꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯣꯡꯁꯨ ꯆꯥꯔꯝꯗ꯭ꯔꯦ ꯌꯣꯡꯁꯨ ꯍꯥꯠꯂꯝꯗ꯭ꯔꯦ ꯌꯣꯡꯂꯥꯏ ꯆꯨꯕ ꯑꯣꯏꯔꯝꯃꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯣꯡꯅꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯩ ꯉꯁꯤꯗꯤ ꯑꯩꯁꯦ ꯌꯣꯡꯂꯥꯏ ꯆꯨꯕ ꯍꯥꯏꯕ ꯁꯅꯥꯏꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯤꯡꯒꯧꯕꯤꯔꯤꯗꯣ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕ꯭ꯔꯥ ꯐꯥꯒꯤ ꯑꯣꯏꯅ ꯆꯨꯝꯅ ꯍꯥꯏꯕꯅꯤꯀꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯗꯤ ꯍꯔꯥꯎꯔꯤꯕꯅꯤ ꯌꯣꯡꯅ ꯃꯥꯡ ꯊꯥꯔꯒ ꯑꯩꯉꯣꯟꯗ ꯃꯈꯟ ꯃꯈꯟꯒꯤ ꯃꯤꯡ ꯀꯧꯕꯤꯕꯗ
ꯑꯩꯅ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯋꯥ ꯑꯃꯇꯪ ꯃꯔꯛꯁꯤꯗ ꯍꯥꯏꯒꯦ ꯅꯪꯅ ꯌꯣꯡꯗ ꯌꯦꯡꯂꯤꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯤ ꯃꯤꯁꯛ ꯑꯃꯗ ꯌꯦꯡꯕ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯍꯥꯛ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯃꯗꯨ ꯂꯥꯟꯒꯅꯤ ꯅꯪꯅ ꯌꯣꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒ ꯌꯣꯡꯂꯩꯃꯕꯨ ꯅꯨꯡꯁꯤꯕ ꯅꯤꯡꯖꯕꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯠꯅꯩ ꯃꯗꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯇꯩ ꯌꯣꯡꯁꯤꯡꯗꯨꯗ ꯁꯥꯎꯍꯟꯅꯕ ꯁꯣꯛꯍꯟꯅꯕ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯎꯈꯤꯗꯦ ꯑꯩ ꯈꯪꯂꯦ ꯅꯪꯉꯣꯟꯗ ꯃꯤꯅꯨꯡꯁꯤꯒꯤ ꯄꯨꯀꯩ ꯄꯤꯛ ꯊꯟꯅ ꯂꯩ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩ ꯑꯌꯥꯕ ꯄꯤꯔꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯥꯡꯅꯤ ꯍꯥꯏꯔꯕꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯇꯧꯐꯝ ꯊꯣꯛꯂꯕꯅꯤ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯁꯤꯁꯨ ꯈꯔꯗꯪꯗꯤ ꯈꯪꯍꯟꯖꯒꯦꯗ ꯅꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯣ ꯎꯃꯪꯗ ꯇꯣꯏꯅ ꯆꯠꯅꯤꯡꯕꯒꯤ ꯋꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯁꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯊꯨꯡꯍꯟꯅꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗ ꯍꯥꯏꯖꯒꯅꯤ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯑꯩꯍꯥ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯗ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯗꯤ ꯎꯃꯪꯗ ꯆꯠꯇꯕ ꯌꯥꯗꯦ ꯑꯃꯨꯛ ꯆꯠꯄꯗ ꯅꯨꯃꯤꯠ 2ꯗꯤ ꯎꯃꯪꯗ ꯂꯩꯒꯦ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗꯤ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯂꯩꯒꯦ ꯑꯩꯍꯥꯛꯀꯤ ꯇꯧꯒꯗꯕ ꯏꯊꯧ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯄꯤꯔꯒ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝꯁꯤꯡ ꯁꯤꯜ ꯂꯥꯡꯕꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯁꯣꯏꯗꯅ ꯆꯣꯛꯀꯅꯤꯗ ꯁꯦꯅꯥꯄꯇꯤꯗ ꯑꯣꯏꯗ ꯑꯣꯏꯈꯣ ꯅꯪꯅ ꯍꯦꯟꯅ ꯃꯔꯝ ꯆꯥꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯂꯛꯄꯁꯨ ꯌꯥꯏ ꯔꯥꯖꯀꯨꯃꯥꯔꯤ ꯐꯔꯦ ꯏꯅꯤꯡꯊꯧꯗ ꯍꯥꯏꯕꯤꯔꯣ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯅ